ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯕ ꯊꯧꯔꯥꯡ ꯅꯠꯇꯕꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯃꯍꯩ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 4ꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯏꯝꯐꯥꯜꯒ ꯀꯥꯡꯄꯣꯛꯄꯤꯒꯒꯤ ꯃꯔꯛꯇ ꯄꯦꯁꯦꯟꯖꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯒꯥꯔꯤ ꯆꯦꯜꯍꯟꯕ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯁꯤꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯜꯂꯒ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯅꯠꯇꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯍꯩ ꯆꯥꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯦꯟꯅ ꯂꯩꯔꯛꯂꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯍꯧꯍꯟꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕꯅ ꯆꯠꯂꯒ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯇꯣꯡꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯗꯒꯤꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯥꯛꯄꯗꯁꯨ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯔꯣꯗ ꯑꯣꯄꯅꯤꯡ ꯄꯥꯔꯇꯤꯁꯤꯡꯅ ꯆꯧꯀꯤ ꯌꯨꯡꯕꯗꯧꯅ ꯌꯨꯡꯂꯒ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯠꯂꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄꯗ ꯀꯦꯁꯄꯔ ꯑꯅꯤꯅ ꯃꯥꯡ ꯑꯃꯁꯨꯡ ꯇꯨꯡꯗ ꯆꯞꯂꯒ ꯑꯇꯣꯞꯄ ꯒꯥꯔꯤ 9 ꯂꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯇꯣꯡꯂꯒ ꯕꯁ ꯑꯃꯈꯛ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯄꯨꯕ ꯎꯏ꯫ ꯍꯥꯏꯔꯤꯕ ꯕꯁ ꯑꯗꯨ IRBꯅ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯣꯡꯕ ꯕꯁ ꯑꯗꯨ ꯃꯥꯜꯂꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯌꯦꯡꯂꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ CRPFꯀꯤ CO ꯑꯃꯅ ꯂꯨꯆꯤꯡꯕ ꯑꯆꯧꯕ ꯇꯤꯝ ꯑꯃꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯄꯥꯟꯗ ꯔꯥꯏꯑꯣꯠ ꯀꯟꯇ꯭ꯔꯣꯜꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯏꯆꯝ ꯆꯝꯕ ꯊꯧꯔꯥꯡ ꯑꯃꯒꯨꯝꯅ ꯂꯩꯕ ꯎꯏ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯕꯒꯤ ꯊꯧꯔꯥꯡꯗꯤ ꯃꯔꯣꯜ 3 ꯊꯣꯛꯅ ꯄꯥꯏꯈꯠꯂꯒ ꯂꯩꯔꯤ꯫ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯊꯧꯔꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯂꯣꯝꯗꯒꯤ ꯄꯨꯔꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯕ ꯅꯥꯈꯩ ꯁꯦꯡꯂꯦ꯫ ꯇꯧꯕꯇꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯒ ꯄꯦꯁꯦꯟꯖꯔꯁꯤꯡ ꯇꯣꯡꯅꯕꯒꯤ ꯕꯁꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯆꯦꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯁꯁꯤꯡ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯏꯌꯦꯜꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯊꯣꯏꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯤꯕ ꯑꯗꯨꯝ ꯄꯣꯛꯀꯅꯤ꯫ ꯑꯀꯤꯕꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯩꯉꯥꯛꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯔꯣꯏ꯫ BJPꯒꯤ MLAꯁꯤꯡ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤ꯫ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯎꯅꯕ ꯐꯪꯗ꯭ꯔꯤ꯫ ꯗꯦꯜꯂꯤꯗ ꯊꯣꯝꯖꯤꯟꯅꯈꯤꯕ MLAꯁꯤꯡ ꯀꯦꯝꯞ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯧꯊꯣꯛꯍꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯍꯥꯏꯖꯕ ꯆꯠꯈꯤꯕ BJPꯒꯤ MLAꯁꯤꯡ ꯇꯨꯄꯛ ꯇꯥꯁꯤꯜꯂꯒ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯅꯥꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯗꯦꯜꯂꯤꯗ ꯊꯣꯝꯖꯤꯟꯕꯗ ꯌꯥꯎꯈꯤꯕ BJPꯒꯤ MLA ꯑꯃꯅ ꯍꯥꯏ ꯍꯟꯗꯛꯀꯤ ꯀꯦꯝꯞ ꯑꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯆꯠꯊꯔꯕ ꯌꯥꯏ꯫ MLAꯁꯤꯡ ꯋꯥꯔꯧꯅꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯇꯅꯕ ꯋꯥꯔꯦꯞ ꯂꯧꯔꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯃꯇꯝ ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯒꯤꯅ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯕ ꯍꯧꯔꯒꯅꯤ꯫ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛꯅ ꯇꯥꯛꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯗ꯭ꯗꯥ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗꯤ ꯁꯣꯏꯗꯅ ꯎꯅꯕꯒꯤ ꯂꯤꯁꯇ ꯌꯥꯎꯔꯒ ꯂꯩꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯎꯅꯅꯕ ꯃꯇꯝ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯎꯅꯅꯕ ꯃꯇꯝ ꯄꯤꯔꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯎꯅꯁꯤ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯅꯅꯕ ꯃꯤꯌꯥꯝꯅ ꯀꯔꯤ ꯄꯥꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒ MLAꯁꯤꯡ ꯊꯕꯛ ꯇꯧꯔꯛꯀꯅꯤ꯫ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯈꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏ ꯁꯣꯛꯂꯕ MLA ꯈꯔꯅ ꯇꯉꯥꯏꯐꯗꯕ ꯂꯩꯔꯒꯗꯤ MLA ꯐꯝꯗꯒꯤ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕ ꯌꯥꯎꯈꯤꯕꯗꯨꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯀꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯊꯥ 9 ꯂꯣꯝ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯤꯌꯥꯝꯁꯨ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯨ PRꯒꯤ ꯃꯍꯥꯎꯁꯤ ꯅꯤꯡꯊꯤꯅ ꯇꯪꯂꯦ꯫ ꯃꯁꯤꯗ ꯑꯐꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯤꯡꯕ ꯍꯥꯏꯕꯁꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯀꯣꯛꯇ ꯊꯣꯟꯒꯠꯂꯒ ꯊꯝꯂꯤꯕ ꯄꯣꯠꯂꯨꯝ ꯑꯃꯅꯤ꯫ ꯄꯣꯠꯂꯨꯝ ꯑꯁꯤ ꯊꯥꯡꯊꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯀꯣꯇꯨꯅ
October 8 ki ahing nongyai National Highway da pungni punipan ki kanami blockade kaukre. Committee on Tribal Unity Kotuna lengak ta tungan ba demand tauguna. October 8 ki ahing nongyai na October 8 ki ahing nongyai fauba National Highway da pungni punipan ki kanami blockade ki khongjang laktokre. Kotuna thadorak pacherol amada pungni punipan ki kanami blockade asi laktokpaga loinana. Khongjang asida kuki loop singna mapung fana saruk yabaga loinana. National Highway da service tauriba gari sing association amadi Union Singna Saugatnaba wafamsu thamlakle. Tha asigi anidagi Makhan Village ki Indira Gandhi National Tribal University manaktagi Kamgilland Songloipu Patdana Pukhiba Thaudokta Senaba Singh Pungnipan gi manungda puthoknaba lengakta matam khara thakrabasu hairiba matam asigi manungda thabakto ontoraktababu kana yaningda phongdoke amaromda kukijo amasung maitai purup anigi lamkhai marakta thamliba buffer zone singda security gi thabak matik China Ministry of Home Affairs na laukhattabana kuki jomyamda aki tujungwa pokhannaba thawong sing jatharakpa bu yaningda phongdorakle Kamgilland Chongloi phabagi matangda lengakta pungni punipan gi matam thaduna demand tawba wafam thabakta onthokpa ngamdabana amadi buffer zone da security ki thawrang kangkhattabagi mayokta economic blockade ki hongjang asi jangsinanaba kotuna phirep lorakpani hairi Loinana Kangpokpi amasung Churachandpur anigi marakta tathokasin tauriba singda makhal amasung Laikhampokpi khul mapada aki akhang leihandana chatpa ngamnaba security ki akarba thabak lakhotkadabani hainasu government ta jaksilakle Landslide ta mioi 19 lekidre West Bengal gi awangthang basarukta laiba Mirik amadi Darjeeling da ngarang khanghodana nong haitharakpadagi thokiba landslide singda angang yauna yamdrabda mioi 19 sire kaya amana asok apan nangkre pawasina high landslide aduna maramoiraga yung kya chentakre lambi kya akai atoi thokre amasung mafam kya faunadre hain official singna phongdokre thodok adu laikidraba singi mafamda President Draupadi Murmu Vice President Radhakrishnan Prime Minister Narendra Modi Home Minister Amit Shah amadi Bengal gi Chief Minister Mamta Banerjee yauna lusingba kayana nungaitaba amadi awaba phongdokre NDRF amadi District Administration na piba report ke matungina state adugi Surshali gas bigarwan Mirik Basti Machin amadi Mirik Tech area singda pak chauna misimina thoki thodok adu landslide na maram oina pibam phattana sokhanke mafam adugi mioi Taretsu rescue tauba ngamke Darjeeling da mioi taret sike police local administration amadi disaster response team na housing mafam adu makha tana mi kanbagi thabak kanna chathari hairi Hangpham thokpa chakthung numit humni gi manungda pidrabadi relief camp thadoktuna hanagi yumpham da chalagani IDP sing Thokliba irang asida Churachandpur amadi Moredagi lanjilaktuna Lamding High Secondary School da hangliba relief camp amasung Kodompokpi Sport Complex da lairiba IDP singi phongpham thokpa chakthung numit humni gi manungda pidrabadi relief camp thadoktuna hanagi yumpham da chatlagani haina relief camp ani asida lairiba IDP singna thamoi sokna phongdorakle Phongpham thokpa chakthung matik chana pibidre am haiduna Ngarang relief camp ani asida lairiba IDP singna Kodompokpi relief camp amangda wakat winpham phamduna khongjang jangsinkre wakat khongjang adura sarugya khiba singna phongdokhibada relief camp ani asida lairiba Churachandpur amadi Moredagi lanjilakpa mioi singi chakthung Thobal district na matik sana pibidre September 10 da Thobal DC na kaurakpadagi relief camp committee gi mioi sing yauna DC unarubada pirakhiba thajaba sing asi phawba thabakta onthokdana lairi hairi Bihar Assembly election November 3 amasung 13 da tangkak ani thokna pangtholagani Election Commission of India na Bihar Legislative Assembly gi Mikhal sahi asigi November 3 amasung 13 da tangkak ani thokna pangtholagani aduga Mikhal sing asigi falna November 13 da laktholagani haina phongdokre November 13 da Mikhal gi fal laktholagani Election Commission of India na numit nini chupna tungan ba political parties sing amasung enforcing agencies singa asoi angam yawguna Mikhal pangthokhanabagi matangda kupna khanaraba matungda Mikhal gi fal lakthorakhibani handaki Mikhal asida Minister Nitish Kumar na lusingba National Democratic Alliance NDA ga Rashtriya Janata Dal RJD gi
ꯇꯦꯁꯋꯤ ꯌꯥꯗꯕꯅ ꯂꯨꯆꯤꯡꯕ ꯃꯍꯥꯒꯠꯕꯟꯗꯟꯒ ꯑꯀꯟꯕ ꯂꯝꯕꯥ ꯄꯥꯅꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯄꯨꯟꯅ ꯃꯦꯝꯕꯔ 294 ꯂꯩꯕ ꯕꯤꯍꯥꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯧꯖꯤꯛ ꯑꯦꯟ.ꯗꯤ.ꯑꯦꯒꯤ ꯑꯄꯨꯟꯕ ꯁꯤꯠ 138 ꯂꯩ, ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯅ 113 ꯂꯩꯔꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯐ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔꯅ ꯑꯅꯧꯕ ꯊꯧꯔꯥꯡ 13 ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯠ ꯑꯁꯤꯗ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫